Mitai bu Amuk hana scheduled tribe status ta Amuk Hanjinhannaba Maheshwar Thonauzam na Union Minister of Tribal Affairs Joal Oram unaduna Taksinkhre Delhi gi 3 Sabdarjang Road ta lebi Union Minister gi office ta ngasi ayuk RPI Athwali gi National Secretary Maheshwar Thonauzam na chatuna unaruba aduda mitai bu scheduled tribe list ta chalhannaba matik chaba document sing yawba memorandum amasu pishankre Union Minister of Tribal Affairs ka unaruba matung paumi singda Maheshwar Thonauzam na haikibada Manipur gi yalhomi oriba maitai furup asi mai haurol dagi hauna tribe amo oina sakhangduna lakpagi document kaya leirabasu India gi constitution semlakpa matamda scheduled tribe oina yawraktabani hariba status asi Hanjinhannabio haiduna maikai kaya dagi taknaduna lakpani mitai bu scheduled tribe list chalhallu haiduna Manipur gi lengaktasu kayarak hanna taknaraba matung President's rule gi matamdasu Manipur governor masamak unaduna matik chaba document sing pishin kiba laikre Manipur governor da pishin kiba memorandum adumak ngasi Union Minister ga unaduna pishin bani haiki memorandum masi pishin kiba ga loinana Manipur da hauji President's rule chatnaba oibana center ki khut leiringai mitai na scheduled tribe list amuk Hanjinhannaba hotnabiu haibu wafam taksilamki Maduda Union Minister naso magna angam bohonage habiki thazaba piraki haina Maheshwar na makhatana fongduki Ngasi Union Minister of Tribal Affairs Sri Joel Oram unazarui akoi mitai na ST restore tawai matangda akoi unazarure akoi mitai haibasidi hanadagi authorized by technical record tagi akoi mitai se tribes ne haibagi proof loi lerabani adubu Bharat ki Sanvidhan 1951 kolko matamdadi mitai si akoi gi scheduled tribe list adi yaraktre aduna sidi akoi gi tribe ta chanjagi haiba natte sidi scheduled tribe ki status ta restore tawbiuna haizabani aduna sigi proof and figures akoi honorable governor su pizarure aigi site gi so amutang president run gi matam sida hoji center na power leriba matam sida amutang initiative lawiraga state ki authorized team na tanaraga koi mitai se scheduled tribe ki list ST gi list restore tawbiuna haize adada mahakna aigi proof and figures yauba koi gi honorable governor pizagiba copy haitare adu akoi pabira matungda mahakna yam thuna initiative kai lowa yage haibda magi mahaki technical team na tanaraga kedosige haibadu yengjarake haibagi port ama thambirai aduna hoje akoi haizabadi central government kitang hena initiative lawiragadi phangbam thok pada phangdan leriba ST gi status se koi mitai da phangnaba hotnabiu